아마 어, 신축 야라. 신이제 갈색 목도리 소리에서 시즈를 방 일단 라이티네 아주나니 너무 가이새끼 하이노 아마 이제 뱅 버튼 여기 또 아이 나 가이 맞다 이제 가이 마마. 에 누구 람디 아니 내가 파사 가라가 가야 땅로라가 마뭐 시도 빠이 시드나 올로 이렇게 들어게 마마. 에 하니 마마 가이란 말게 가요 오호. 자 저래. 여기 들어오니 cái này 비로 오게. 이거 나가래 거기까지 사진인데 그 뒤에 신이 마마 이제 로기. 써라 아이 슈라스 아이 헤이 아이 나 하고 쇼이니고 오이 마마. 마마 가이란 마동니 빠바 아시는 빠게 애야 하늘이고 내가 나 거기까지 왜 말해 이제 나는 너무 무슨 줄아 애야 하늘이고 아이 비데 하진 빠바 얘라 말아 뻥뻥 뻥 그냥 빨리 시디 저래. 나는 없어 서로 니마. 장지디 하우그리 슈라 마가 가모이시 마음이 너도 내려 보고 있다 우리 마음에 오이네 마마. 아하 마셔도 니마. 아 뭐지? 마음이 탁부서 아버지 밤들가 봐 이 강이다 마마. 마셔도 미 마마. 너 배마 보시고. 야 뭐지 야 예수를 지금 거야 뭐 아이네. 오늘 앞에 아이네 강을 떠오라 니네 마마. 아버지 에이 주부이 많아 어떻든 게 너는 건강 나는 아플 거야 깨동이 뭐지 지디 정말 깨동이라 어들아 Tụi mà đi ăn miếng quỷ đi kia nữa khối cái phun bớt cái súp ta đi mà. 이라고 양재해 그거야 거기 마음을 줘 나하와 이제 mấy ông đi Phải sốt mà nó hao cái thì nó đâu gì ash ngoài thì mà thì phải sốt luôn đi mà nó không bỏ. Phải ép quá chứ. 여기 야구 그냥 왜 가요 가요 좀 Sudah mà nó tiền đâu mà nạc tara một cái thằng. 낙서가 가지고 스트레스 거의 부시기다 그렇게 들어가 강제로 마음을 인기를 Ni sonda cái mà puni sonda cái nó mà cái gì đi mà nó phải nó vẫn tổ rồi cái rồi đấy mà cái apa mình nó có lạc tara nó bị vậy nó cũng thu rồi cái nó nó đi cái số tiền nó mà 마음을 마음을 mà sẽ phải sốt 나는 귀신도 나오더니 아무튼 자리 아무튼 나는 가라이로 무슨 일로 이거도 와 앞에 나오거든 마시라 아이고 아무야 돼 itu rồi mà sekarang dulu cuma kakak pun tahu itu 완크를 ya itu mama nah hawa ini aga kakak pasal gue mama 이 왜 봐야 봐 baik os baik di gitu ya mama ayo mama ayo big tan ayo mama sih mama coba pasal 마음이 털털 kalian kita lagi kecil nih mama tak gini ash yeah 야. eh
Mama kira gini mama nunggu. Mama. Sudah lagi sama ini. Papa. Minta nih. Cái nắng tôi vậy. Để cái đặc sản là sẽ đất mà đã tung mà mình với em không đâu bra. Hey, nang kita nih. Ini lah. Tại sao vậy? Tôi có tiền đang đi sao tôi? Tidak kena akan dulu. Ah, nang siapa kena sih? Tại sao vậy? Đang hẹn sao thắc với seminar rồi không? Nang kita. Nang kita. Papa. Oi, ngaku. Thado. Thado. Thado 나 잘 thado. Ngaku. Cái nắng tôi vậy. Ngaku dia kata. Thado. Papa. Kita sini. Hei, ngaku. Sini. Dekat kamu betul itu sih. ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯅꯤꯁꯥꯕꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯏꯕ ꯁꯤꯗ ꯅꯤꯁꯥ ꯆꯥꯕꯒꯤ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯗ ꯌꯨ ꯉꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠ ꯅꯩꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯅꯤꯁꯥꯕꯟ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯇꯨꯡꯗꯒꯤꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯗꯒꯤ ꯇꯥꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥ ꯄꯨꯁꯜꯂꯒ ꯁꯥꯟꯅꯩ ꯌꯨꯅꯩꯕꯁꯦ ꯃꯁꯤꯁꯨ ꯇꯣꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤꯅꯦ ꯅꯤꯁꯥꯕꯟ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯥꯟꯅꯩ ꯌꯨꯅꯩꯕ ꯌꯥꯔꯣꯏ ꯃꯁꯤꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯋꯥꯔꯦꯞꯁꯦꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯣꯏꯔꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯦꯗꯒꯤ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯔ ꯃꯇꯨꯡꯗ ꯇꯥꯔꯤꯕ ꯋꯥꯔꯦꯞꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯃꯌꯥꯝꯗꯀꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯌꯨꯅꯩꯕ ꯊꯛꯆꯟ ꯆꯥꯁꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯉꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯔꯥ ꯇꯣꯝꯆꯧ ꯑꯃꯗꯤ ꯏꯅꯥꯎ ꯁꯨꯔꯟꯕꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯆꯩ ꯃꯆꯟꯗ ꯇꯧꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯇ꯭ꯔꯒꯗꯤ ꯈꯨꯡꯒꯪꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤ ꯃꯌꯥꯝꯅ ꯂꯧꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯃꯈꯥꯗ ꯏꯁꯥꯅ ꯌꯥꯝꯅ ꯁꯦꯕꯤ ꯇꯧꯖꯔꯤ ꯑꯗꯨꯒꯤ ꯏꯁꯥꯅ ꯑꯃꯨꯛꯇ ꯅꯨꯄꯤ ꯇꯥꯔꯦ ꯈꯨꯔꯥꯒ ꯏꯅꯥꯎ ꯑꯔꯣꯏꯕꯗ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯁꯤꯡꯗ ꯑꯩꯅ ꯊꯝꯖꯕ ꯈꯔ ꯌꯨꯝꯗ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃꯗꯤ ꯁꯨꯝ ꯇꯥꯖꯕꯤꯕ ꯇꯧꯔꯦ ꯃꯗꯨꯇꯕꯨ ꯃꯌꯥꯝꯗ ꯉꯁꯥꯏ ꯍꯥꯏꯖꯔꯤ ꯃꯥꯃ ꯑꯩ ꯈꯟꯅ ꯁꯨꯝ ꯅꯠꯇꯕ ꯃꯥꯃꯅꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯃꯗꯤ ꯈꯨꯡꯒꯪꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯐꯝꯁꯦ ꯋꯥꯔꯦꯞꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯌꯥꯕ ꯁꯩꯔꯦꯡ ꯂꯧꯔꯕꯅꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯕꯨꯡꯅ ꯅꯣꯛꯈꯤꯖꯔꯤ